Indo Myanmar border da fencing tawriba Sambal gi yot Makhong sing Kakthatlaga Hurankhre. Hojik Union Lengakna Indo Myanmar ngamkhai paringda maru aina Manipur ga tainaba Myanmar border da Sambal Khanaba akanba thabak chatharakling charakta More police station dagi Khanong pokta kilometer anirom lapnariba border pillar number 77 amadi 78 ke Lonaba Sambal Khanaba Yungba Yotki Makhong taraga manga sakhangdaba singna Kakthatlaga Hurankhre Hairi. Yot Hurankhre mafam adugi chingi mathakta AR gi post amasu lairibani. Aduga mafam asimak Myanmar dagi miyoi singna yamna toina faudok faujin tawba mafam amani hairi. Adumoinamak border fencing gi yot ki Makhong taraga mangabu tha sigi anigi ahing nongyaida miyoi kharana matau kramna Kakthatlaga Huranba ngamkhribano haibase achauba wahang ama oide. Thaudok asigi pau tabadagi More police na mafam aduta changsinduna yangsinkre adumoinamak Hurankhre yot sing adudi fangbang ngamdri hairi.